ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯏꯆꯟꯕꯤ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯉꯜꯂꯤꯉꯩ ꯈꯨꯟ ꯑꯃꯗ ꯆꯥꯎꯕ ꯑꯃꯗꯤ ꯊꯥꯔꯤꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯗꯨꯗꯤ ꯅꯨꯄꯤ ꯊꯤꯔꯤ, ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯗꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯝꯃꯤ꯫ ꯆꯥꯎꯕꯅ ꯊꯕꯛ ꯁꯨꯕꯁꯤ ꯅꯨꯃꯤꯠ 4-5ꯅꯤ ꯁꯨꯔꯒ ꯃꯗꯨꯗ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯃꯨꯛ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯑꯃꯗꯤ ꯌꯨ ꯊꯛꯄ ꯑꯁꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯇ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯒꯤ ꯋꯥꯈꯜ ꯈꯜꯂꯨꯗꯦ꯫ ꯌꯨꯝꯗ ꯊꯦꯡꯅ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯃꯥꯒꯤ ꯆꯥꯅꯕ ꯐꯖꯅ ꯊꯝꯂꯝꯗꯦ ꯍꯥꯏꯗꯨꯅ ꯈꯠꯅꯕ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯍꯥꯏ ꯅꯨꯄꯤ, ꯅꯣꯏꯅ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯔꯒ ꯑꯩꯒꯤ ꯆꯥꯛꯁꯤꯅ ꯍꯨꯏ ꯍꯧꯗꯣꯡꯗ ꯊꯥꯛꯄꯒꯨꯝꯅ ꯊꯝꯂꯝꯕꯁꯤꯕꯨ ꯑꯩꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯔꯕꯒꯦ? ꯊꯥꯔꯤꯛꯅ, ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯊꯕꯛ ꯁꯨꯗꯅ ꯆꯥꯕꯤꯔꯤꯕꯁꯤꯕꯣ? ꯅꯨꯄꯤ ꯑꯩꯅ ꯊꯕꯛ ꯁꯨꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯆꯥꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯍꯣꯏꯅꯦ, ꯑꯩꯅ ꯁꯨꯗ꯭ꯔꯁꯨ ꯅꯪꯅ ꯁꯨꯕ ꯌꯥꯏ ꯀꯩꯅꯣ? ꯅꯪꯅ ꯊꯕꯛ ꯁꯨꯏ ꯍꯥꯏꯗꯅ ꯑꯩꯁꯦ ꯃꯤꯑꯣꯏꯅ ꯎꯗꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯑꯩꯅ ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯃꯤꯑꯣꯏꯅ ꯎꯗꯦ ꯍꯥꯏꯈ꯭ꯔꯕ꯭ꯔꯣ? ꯍꯥꯏꯗ꯭ꯔꯕꯁꯨ ꯆꯥꯅꯕ ꯊꯝꯂꯝꯂꯤꯕ ꯃꯑꯣꯡ ꯑꯁꯤꯅ ꯇꯥꯛꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯃꯗꯤ ꯅꯆꯥ ꯅꯃꯧꯕꯨ ꯃꯕꯨꯛ ꯊꯜꯂꯕꯗꯤ ꯈꯟꯗꯨꯅ ꯑꯩꯁꯦ ꯆꯔꯥ ꯍꯦꯜꯂꯤꯕꯅꯤ꯫ ꯑꯁꯤꯗ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯄꯦꯟꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯔꯤ ꯍꯥꯏꯕ? ꯅꯨꯄꯤ ꯅꯪ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯕ? ꯀꯔꯤꯒꯤ ꯅꯪꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ? ꯅꯨꯄꯥ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦꯗ꯫ ꯆꯥꯛ ꯑꯗꯨ ꯀꯣꯟꯅꯗꯕꯒꯤ ꯆꯥꯗ꯭ꯔꯤꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯎꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯂꯣꯏꯅ ꯊꯣꯡꯅꯔꯝꯃꯤ꯫ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯕꯅ, ꯕꯥꯕꯥ, ꯏꯃꯥ, ꯑꯍꯤꯡꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯛ ꯀꯟꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯨ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ꯫ ꯑꯇꯣꯝꯕ, ꯅꯄꯥꯁꯦ ꯑꯃꯨꯛꯇ ꯉꯥꯡꯅꯔꯒ ꯆꯥꯛ ꯆꯥꯍꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯗꯨꯝ ꯉꯥꯡꯂꯒ ꯂꯩꯔꯅꯤ꯫ ꯕꯥꯕꯥ, ꯆꯥꯛꯁꯤ ꯆꯥꯔꯣ, ꯏꯃꯥꯒ ꯃꯔꯤ ꯌꯦꯠꯅꯕꯤꯔꯅꯨ꯫ ꯏꯃꯥꯁꯤ ꯋꯥꯔꯝꯃꯅꯤ, ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯈꯟꯕꯗ ꯆꯥꯛꯁꯨ ꯆꯥꯈꯤꯗꯕꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯆꯥꯔꯒꯦ꯫ ꯑꯁꯣꯝꯗꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯀꯥꯗꯅꯤ꯫ ꯃꯇꯩ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯂꯥꯅ, ꯀꯩꯅꯣ ꯏꯀꯨꯕꯣꯡꯅ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅ ꯍꯜꯂꯛꯂꯒ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯤꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯑꯩꯅ ꯑꯩꯈꯣꯏꯗ ꯂꯩꯔꯨꯔꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯇꯧꯔꯤꯕ꯫ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝꯅ ꯇꯥꯔꯒ ꯂꯩꯕ ꯉꯝꯃꯣꯏ꯫ ꯑꯊꯨꯕꯗ ꯆꯠꯅꯕ ꯇꯧꯁꯤ꯫ ꯑꯆꯧꯕꯅ, ꯅꯨꯄꯤ, ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤ, ꯀꯃꯥꯏ ꯅꯣꯏꯗ ꯂꯩꯔꯨꯒꯅꯤ? ꯃꯤꯅ ꯐꯖꯅ ꯍꯥꯏꯅꯔꯣꯏꯗ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩ ꯍꯌꯦꯡ ꯄꯥꯕꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ꯫ ꯍꯣ, ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯑꯩꯗꯤꯅꯦ ꯍꯥꯏꯕꯤꯔꯤꯁꯤꯅꯤ, ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯌꯥꯔꯦ, ꯃꯇꯝꯁꯨ ꯊꯦꯡꯉꯦ, ꯅꯪꯁꯨ ꯇꯨꯝꯅꯕ ꯇꯧꯔꯣ꯫ ꯍꯌꯦꯡ ꯉꯟꯅ ꯑꯩꯗꯤ ꯊꯕꯛ ꯆꯠꯇꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯂꯥꯅ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯍꯧꯔꯒ ꯊꯥꯔꯤꯛ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯇꯔꯨꯕꯤꯒꯅ ꯍꯩꯀꯛ ꯍꯦꯛꯄ ꯄꯥꯠꯇ ꯆꯠꯂꯝꯃꯤ꯫ ꯊꯥꯔꯤꯛꯅ, ꯕꯦꯝꯃꯥ, ꯉꯁꯤꯒꯤꯗꯤ ꯑꯁꯤꯈꯛ ꯍꯦꯛꯂꯒ ꯌꯨꯝ ꯍꯜꯂꯁꯤ꯫ ꯆꯥꯛ ꯊꯣꯡꯅꯕ ꯉꯥꯏꯔꯝꯃꯅꯤ, ꯆꯦꯡ ꯌꯥꯝꯅ ꯂꯩꯍꯧꯗꯕꯅꯤ꯫ ꯍꯩꯀꯛꯁꯤ ꯈꯔ ꯌꯣꯟꯗ꯭ꯔꯕꯗꯤ ꯆꯥꯕ ꯀꯣꯟꯅꯔꯔꯣꯏ꯫ ꯇꯔꯨꯕꯤꯅ, ꯏꯃꯥ, ꯉꯥꯏꯍꯥꯛꯀ ꯂꯩꯔꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯦꯛꯄ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤ꯫ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯁꯤ, ꯅꯠꯇ꯭ꯔꯗꯤ ꯅꯅꯝꯃꯗꯣ ꯏꯔꯥꯡ ꯏꯁꯧꯅ ꯂꯣꯏꯔꯅꯤ꯫ ꯏꯃꯥ, ꯑꯗꯨꯗꯤ ꯍꯤ ꯍꯣꯟꯖꯜꯂꯁꯤ꯫ ꯑꯁꯣꯝꯗꯅ ꯑꯆꯧꯕ ꯑꯃꯗꯤ ꯌꯥꯏꯃꯅ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯔꯨꯕ ꯑꯁꯤꯗ ꯐꯪꯂꯛꯄ ꯁꯦꯜ ꯑꯃꯠꯇ ꯃꯃꯥ ꯃꯄꯥꯗ ꯄꯤꯁꯤꯟꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯔꯅꯥꯏ ꯁꯦꯜ ꯑꯣꯏꯅꯕꯅꯤ, ꯌꯨꯝꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯈꯟꯕ ꯅꯠꯇꯦ꯫ ꯑꯆꯧꯕꯁꯨ ꯃꯥꯅ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯁꯤꯜꯂꯤꯕꯅꯤ, ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯗꯒꯤ ꯆꯥꯔꯤꯕꯅꯤ꯫ ꯌꯥꯏꯃꯁꯨ ꯑꯗꯨꯃꯉꯥꯏ, ꯃꯥꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯁꯦꯜ ꯄꯨꯝꯕ ꯄꯤꯗꯨꯅ ꯊꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯐꯥꯔꯛꯄ ꯉꯥꯈꯩꯗꯨ ꯌꯣꯜꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯥꯎꯕꯅ, ꯆꯥꯆꯥ, ꯅꯣꯏ ꯍꯜꯂꯛꯂꯕ꯭ꯔꯥ? ꯏꯄꯥꯒ ꯋꯥꯔꯤ ꯑꯃ ꯁꯥꯅꯤꯡꯕꯅꯤ꯫ ꯏꯃꯨꯡꯗ ꯆꯪꯉꯒ ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯨꯔꯣ꯫ ꯅꯃꯥꯍꯣꯏꯁꯨ ꯍꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤ꯫ ꯆꯥꯗꯧꯔꯤꯕꯗꯣ ꯆꯦꯡꯒꯤ ꯁꯔꯨꯛꯄꯨ ꯏꯌꯥꯎ ꯌꯥꯎꯗꯕꯅꯤ꯫ ꯍꯥꯎꯋꯦ ꯍꯥꯎꯇꯦ ꯇꯧꯒꯅꯨ, ꯅꯃꯥꯍꯣꯏꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕꯅꯤ꯫ ꯑꯆꯧꯕꯅ, ꯍꯣꯏ ꯄꯥꯕ, ꯑꯩꯁꯨ ꯄꯥꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯂꯝꯕꯅꯤ꯫ ꯌꯥꯏꯃꯅ, ꯄꯥꯕ, ꯋꯥꯈꯜ ꯑꯃꯨꯛ ꯇꯥꯔꯛꯂꯕ꯭ꯔꯣ? ꯉꯔꯥꯡꯅ ꯑꯃ, ꯉꯁꯤꯅ ꯄꯥꯕꯃꯨꯛ ꯋꯥꯈꯜ ꯇꯥꯕ ꯂꯩꯇ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯝꯊꯔꯛꯏ꯫ ꯑꯆꯧꯕ, ꯏꯃꯧꯒ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯄꯥꯅ ꯇꯣꯉꯥꯟ ꯄꯤꯖꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯈꯣꯏꯁꯨ ꯁꯦꯜ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫
ꯅꯈꯣꯏꯅ ꯐꯪꯂꯤꯕ ꯁꯦꯜ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯂꯧꯕꯁꯨ ꯅꯠꯇꯦ ꯏꯃꯨꯡꯒꯤ ꯆꯥꯅꯕ ꯅꯈꯣꯏꯅ ꯂꯩꯕꯁꯨ ꯅꯠꯇꯦ ꯕꯥꯕꯥ ꯑꯗꯨꯒꯤ ꯑꯣꯏꯔꯒꯗꯤ ꯃꯂꯥꯒꯤ ꯋꯥ ꯑꯝꯇ ꯇꯥꯖꯈꯤꯒꯦ ꯑꯆꯧꯕ ꯅꯨꯄꯤꯅ ꯂꯦꯞꯄ ꯋꯥꯅ ꯑꯔꯣꯏꯕ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ ꯐꯔꯦ ꯐꯔꯦ ꯌꯥꯏꯃ ꯅꯪꯁꯨ ꯅꯨꯄꯤ ꯊꯤꯔꯣ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕꯗꯨ ꯏꯄꯥꯅ ꯈꯪꯂꯕꯅꯤ ꯅꯪꯒꯤ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ ꯍꯥꯏꯕ ꯑꯁꯤ ꯉꯔꯥꯡ ꯏꯄꯥꯅ ꯂꯣꯏꯅ ꯈꯪꯉꯤ ꯅꯣꯏꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯑꯩꯅ ꯌꯥꯔꯕꯅꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒꯤ ꯅꯨꯄꯤꯗ ꯇꯝꯃꯨꯀꯣ ꯃꯆꯥ ꯑꯅꯤꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕꯗ ꯊꯥꯔꯤ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯌꯦꯡꯂꯒ ꯋꯥ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯈꯜꯂꯤꯕ ꯑꯁꯤꯅ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯃꯔꯥꯏꯅ ꯋꯥꯈꯜ ꯇꯥꯔꯛꯁꯅꯤ ꯑꯁꯨꯝꯅ ꯇꯣꯉꯥꯟ ꯄꯤꯖꯔꯒ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯐꯖꯐꯝ ꯂꯩꯇꯦ ꯅꯨꯄꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯆꯥꯎꯔꯤ ꯅꯨꯄꯤ ꯐꯥꯎꯕ ꯊꯤꯔꯤ ꯑꯁꯤꯗ ꯃꯄꯥ ꯃꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯎꯗꯦꯅꯦ ꯑꯩꯈꯣꯏꯅ ꯋꯥꯅ ꯁꯨꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯐꯪꯂꯛꯄ ꯁꯦꯜ ꯄꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯗꯨꯅ ꯅꯨꯄꯤ ꯃꯄꯥꯝꯗ ꯊꯝꯂꯒ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏꯒꯤ ꯍꯣꯠꯅꯗꯨꯅ ꯂꯩꯒꯗ꯭ꯔꯣ ꯑꯗꯨꯒ ꯅꯆꯥꯅꯨꯄꯥ ꯌꯥꯏꯃꯒꯤ ꯍꯥꯏꯔꯤꯁꯤꯅ ꯀꯝꯗꯧꯕꯅꯣ ꯉꯔꯥꯡ ꯑꯩꯒꯤ ꯏꯇꯥꯎꯅ ꯍꯥꯏꯔꯛꯄꯅꯤ ꯅꯆꯥꯅꯨꯄꯥꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯃꯆꯥꯅꯨꯄꯤꯒ ꯇꯤꯟꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯆꯥꯅꯨꯄꯥꯅ ꯃꯥꯒꯤ ꯁꯦꯜ ꯄꯨꯝꯕ ꯅꯨꯄꯤꯗꯨꯗ ꯄꯤꯁꯤꯟꯗꯨꯅ ꯊꯝꯃꯤ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤ ꯑꯩꯅ ꯅꯣꯡꯃꯇ ꯈꯜꯂꯨꯗꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯅꯆꯥ ꯑꯇꯣꯝꯕ ꯑꯁꯤꯃꯇ ꯉꯥꯏꯔꯦ ꯑꯩꯅ ꯈꯔ ꯊꯥꯖꯔꯤꯕ ꯍꯥꯏꯕꯕꯨ ꯁꯦꯜ ꯄꯨꯝꯕ ꯏꯃꯨꯡꯒꯤ ꯃꯦꯟꯅꯔꯒ ꯂꯩꯔꯕꯅꯤ ꯁꯤꯗꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯅ ꯄꯥꯝꯗꯕ ꯇꯧꯔꯔꯣꯏ ꯅꯆꯥ ꯑꯇꯣꯝꯕ ꯑꯃꯗꯤ ꯅꯆꯥꯅꯨꯄꯤꯒꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤ ꯏꯃꯨꯡꯂꯣꯝꯗꯅ ꯑꯆꯧꯕ ꯃꯄꯥꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯂꯥꯗꯤ ꯌꯥꯝꯅꯕꯨ ꯍꯔꯥꯎꯖꯔꯝꯃꯤ ꯐꯅꯗꯨꯝ ꯐꯔꯦ ꯑꯁꯤꯗꯒꯤꯗꯤ ꯌꯨꯝꯗ ꯊꯝꯈꯤꯕ ꯁꯦꯜ ꯑꯗꯨ ꯂꯧꯔꯒ ꯌꯨꯝ ꯁꯥꯅꯕ ꯇꯧꯁꯤ ꯁꯦꯜ ꯑꯃ ꯐꯥꯎꯕ ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯃꯇꯥꯡ ꯆꯥꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯗꯨꯅꯤ ꯅꯨꯄꯤ ꯄꯥꯕꯒꯤ ꯁꯦꯊꯨꯕꯤꯗ ꯃꯥꯜꯂꯤ ꯍꯌꯦꯡꯃꯛ ꯁꯦꯜꯗꯨ ꯂꯧꯔꯨꯔꯣ ꯉꯔꯥꯡ ꯄꯥꯕꯅ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯕꯗꯣ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ ꯑꯗꯨꯗ ꯄꯥꯕꯅ ꯇꯣꯉꯥꯟ ꯆꯥꯔꯣ ꯍꯥꯏꯔꯛꯄꯗꯨꯗ ꯍꯥꯏꯔꯝꯗ꯭ꯔꯕꯅꯤ ꯍꯣꯏ ꯍꯌꯦꯡ ꯑꯩ ꯆꯠꯂꯨꯔꯒꯦ ꯑꯩꯈꯣꯏꯁꯨ ꯇꯣꯉꯥꯟꯅ ꯂꯩꯔꯗꯕꯅꯤꯅ ꯍꯥꯏꯔꯨꯔꯅꯨ ꯁꯤꯗꯒꯤꯗꯤ ꯑꯥꯒꯤ ꯌꯨꯝꯗ ꯂꯩꯅꯤꯡꯂꯁꯨ ꯁꯤꯗꯕꯨ ꯂꯩꯅꯤꯡꯂꯁꯨ ꯑꯄꯥꯝꯕ ꯇꯧꯕ ꯌꯥꯔꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯂꯥ ꯌꯥꯝꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯤ ꯉꯔꯥꯡ ꯑꯇꯣꯝꯕꯒꯤ ꯁꯦꯜꯅ ꯇꯧꯔꯒ ꯆꯦꯡ ꯂꯩꯈꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯇꯣꯞꯄ ꯀꯔꯤꯝ ꯌꯥꯟꯗꯕꯤ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯏꯟꯁꯥꯡꯁꯤꯗ ꯀꯩꯕꯨ ꯊꯣꯡꯗꯣꯏꯅꯣ ꯀꯩꯝꯇꯁꯨ ꯂꯩꯕ ꯎꯗꯦ ꯇꯔꯨꯕꯤꯅ ꯏꯅꯝꯃ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯕ ꯃꯂꯥ ꯇꯔꯨꯕꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯉꯁꯤꯗꯤ ꯆꯥꯛꯁꯤ ꯇꯔꯨꯕꯤ ꯊꯣꯡꯍꯜꯂꯒꯦ ꯑꯩꯗꯤ ꯌꯨꯝ ꯆꯠꯂꯒ ꯉꯥ ꯑꯣꯏꯅ ꯊꯣꯡꯗꯨꯅ ꯆꯥꯔꯨꯔꯒꯦ ꯇꯔꯨꯕꯤꯌꯥ ꯆꯥꯛꯁꯤ ꯅꯪꯅ ꯈꯔ ꯊꯣꯡꯍꯧꯔꯣ ꯏꯅꯝꯃ ꯌꯨꯝꯗ ꯊꯕꯛ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯅꯝꯃ ꯑꯩ ꯊꯣꯡꯂꯒꯦ ꯂꯣꯏꯁꯤꯜꯂꯨꯔꯣ ꯃꯂꯥ ꯃꯐꯤ ꯍꯣꯡꯂꯒ ꯆꯠꯅꯕ ꯊꯣꯛꯂꯛꯂꯝꯃꯤ ꯍꯤꯡꯒꯣꯟꯗ ꯄꯣꯠ ꯊꯥꯗꯨꯅ ꯂꯩꯔꯝꯕ ꯊꯥꯔꯤꯛꯇꯨ ꯃꯃꯧꯅ ꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯍꯪꯂꯛꯏ ꯃꯧ ꯑꯌꯨꯛꯁꯤꯗ ꯑꯁꯨꯛ ꯉꯟꯅ ꯀꯥꯏꯗ ꯆꯠꯇꯧꯔꯤꯕꯅꯣ ꯏꯃꯥ ꯌꯨꯝꯗ ꯆꯠꯂꯨꯒꯦ ꯆꯥꯛꯇꯨ ꯇꯔꯨꯕꯤꯗ ꯈꯔ ꯊꯣꯡꯉꯣ ꯍꯥꯏꯔꯝꯃꯕꯅꯤ ꯑꯁꯨꯛ ꯉꯟꯅꯕꯨ ꯀꯔꯤ ꯑꯔꯨꯕ ꯂꯩꯒꯦꯅꯦ ꯅꯪꯕꯣ ꯏꯃꯥ ꯑꯔꯨꯕ ꯂꯩꯕꯗꯨꯅꯕꯨ ꯆꯠꯅꯕ ꯇꯧꯕꯅꯤ ꯑꯗꯨꯗ ꯏꯃꯥꯅ ꯁꯨꯝ ꯍꯪꯂꯒ ꯂꯩꯁꯤꯕꯨ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯌꯥꯔꯦ ꯆꯨꯝꯅ ꯀꯔꯤ ꯊꯕꯛꯅꯣ ꯍꯪꯕꯅꯤ ꯆꯠꯂꯣ ꯃꯂꯥ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥ ꯉꯥꯁꯤ ꯍꯥꯎꯅ ꯊꯣꯡꯕꯤꯌꯨ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯒ ꯇꯞꯅ ꯍꯟꯗꯣꯏꯅꯤ ꯏꯆꯥꯅ ꯂꯥꯛꯄꯗꯤ ꯁꯦꯜ ꯊꯤꯜꯂꯛꯄ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯉꯁꯤꯗꯤ ꯁꯦꯜ ꯊꯤꯜꯂꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯆꯥꯔꯅꯤ ꯑꯗꯨꯅ ꯏꯃꯥꯗ ꯊꯝꯕ ꯁꯦꯜꯗꯣ ꯂꯧꯔꯒ ꯌꯨꯝ ꯁꯥꯁꯤꯅ ꯍꯥꯏꯔꯤ ꯑꯗꯨꯒꯤ ꯁꯦꯜ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯏꯕꯦꯝꯃ ꯏꯃꯥꯕꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯅꯣꯏꯒꯤ ꯁꯦꯜꯗꯣ ꯍꯧꯖꯤꯛ ꯏꯃꯥꯒꯤ ꯈꯨꯠꯇ ꯑꯃꯠꯇ ꯂꯩꯇꯦ ꯏꯃꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯌꯨꯝ ꯍꯜꯂꯒ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯁꯦꯜ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯁꯤꯕꯨ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯏꯕꯦꯝꯃ ꯅꯣꯏꯒꯤ ꯁꯦꯜꯗꯣ ꯑꯃꯠꯇ ꯃꯥꯡꯂꯣꯏꯅꯦꯍꯦ ꯄꯥꯈꯠꯀꯅꯨꯅꯦ ꯏꯃꯥꯅ ꯃꯤꯗ ꯄꯤꯕꯅꯤ ꯃꯗꯨꯗꯒꯤ ꯃꯊꯣꯏ ꯈꯔ ꯂꯥꯛꯄꯗꯨꯅꯅꯦ ꯅꯪ ꯄꯥꯕꯒ ꯑꯩꯒꯅ ꯊꯕꯛ ꯁꯨꯗꯕꯤ ꯆꯥꯔꯤꯕꯅꯤ ꯏꯃꯥ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯗꯤ ꯉꯥ ꯊꯣꯡꯂꯒ ꯍꯥꯎꯅ ꯆꯥꯒꯦꯅ ꯈꯜꯂꯤꯁꯦ ꯆꯥꯛꯐꯨꯡꯒ ꯈꯪꯂꯣꯏꯗꯧꯔꯤ ꯍꯥꯏ ꯑꯗꯨꯒꯤꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯕ ꯍꯧꯅꯗꯦ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣꯗ ꯍꯥꯏ ꯃꯇꯝ ꯈꯔ ꯁꯤꯗ ꯂꯩꯁꯤ ꯌꯨꯝ ꯁꯥꯗꯣꯏ ꯁꯔꯨꯛ ꯁꯤꯗ ꯑꯣꯏꯅ ꯂꯩꯔꯣ ꯌꯨꯝ ꯁꯥꯗꯅ ꯁꯦꯜ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯊꯣꯏ ꯈꯔ ꯐꯪꯕꯁꯤꯅ ꯐꯠꯇ꯭ꯔꯣ ꯋꯥꯈꯜꯒ ꯈꯜꯂꯨꯔꯅꯨ ꯏꯃꯥ ꯉꯥꯁꯤ ꯍꯥꯎꯅ ꯊꯣꯡꯕꯤꯔꯒꯦ ꯍꯥꯏꯒꯨꯝꯗꯅ
ꯏꯃꯥꯅ ꯍꯥꯏꯁꯤꯅ ꯐꯗꯧꯕ ꯃꯥꯜꯂꯤ ꯑꯗꯨꯗ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯁꯤꯗ ꯂꯩꯕꯁꯦ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦ ꯏꯃꯥꯅ ꯍꯥꯏꯕꯗ ꯃꯥꯅ ꯌꯥꯗꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯣꯝꯗꯅ ꯌꯥꯏꯃ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯎꯅꯗꯨꯅ ꯌꯥꯅꯔꯕ ꯇꯨꯡꯗ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯅ ꯌꯥꯗꯕꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯇꯧꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯂꯥ ꯍꯣꯏꯁꯨ ꯃꯇꯝ ꯈꯔꯗꯤ ꯄꯟꯊꯗꯨꯅ ꯂꯩꯔꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯃꯂꯥꯅ ꯀꯔꯤ ꯃꯧꯅꯣ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯗꯁꯨ ꯉꯥꯏꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇꯦ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯕꯁꯨ ꯑꯩꯅ ꯇꯧꯕ ꯂꯣꯏꯔꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏ ꯑꯩ ꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦ ꯏꯅꯝꯃ ꯌꯥꯏꯃꯗꯤ ꯎꯗꯦ ꯍꯧꯒꯠꯇ꯭ꯔꯤꯕ ꯃꯥꯜꯂꯤ ꯈꯪꯗꯦ ꯏꯕꯦꯝꯃ ꯃꯧ ꯑꯅꯧꯕꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤ ꯁꯤꯕꯨ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯌꯥꯏꯃꯅ ꯄꯨꯔꯛꯂꯤꯕꯅꯣ ꯀꯩꯅꯣꯗ ꯏꯆꯦ ꯌꯥꯍꯧ ꯈꯔ ꯊꯦꯡꯈꯤꯕꯁꯤꯗ ꯏꯆꯦꯅ ꯑꯩꯁꯤꯕꯨ ꯌꯥꯝ ꯐꯠꯇꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯕꯗꯣ ꯅꯨꯡꯉꯥꯏꯖꯗꯦ ꯏꯕꯦꯝꯃ ꯅꯇꯧꯗꯨꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯗꯤ ꯅꯪꯗꯧꯅ ꯇꯧꯖꯔꯛꯇꯦꯅꯦ ꯑꯣ ꯌꯥꯝ ꯐꯈꯤꯕꯒꯤ ꯋꯥꯅꯤꯅꯦ ꯎꯗ꯭ꯔꯦꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯤꯅꯨ ꯑꯩꯁꯨꯅꯦ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯍꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯊꯥꯔꯤꯛꯅ ꯍꯥꯏ ꯀꯩꯗꯧꯅꯔꯒꯦꯅꯦꯍꯦ ꯃꯄꯥꯟꯗ ꯂꯥꯎꯅꯔꯤꯕꯗꯨꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ ꯅꯪꯒꯤ ꯅꯊꯧ ꯇꯧꯔꯨꯁꯨ ꯁꯥꯎꯅ ꯌꯦꯡꯅꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ ꯃꯂꯥꯗꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤ ꯌꯥꯏꯃꯒꯤ ꯅꯨꯄꯤꯗꯨ ꯆꯥꯛ ꯊꯣꯡꯕ ꯆꯪꯂꯛꯏ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯕꯦꯝꯃ ꯀꯩꯗꯧꯔꯦ ꯏꯟꯁꯥꯡ ꯃꯅꯥꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯀꯩ ꯊꯣꯡꯗꯧꯔꯤꯕꯅꯣ ꯍꯤꯡꯒꯣꯜꯗꯒꯤ ꯏꯃꯥ ꯍꯦꯛꯂꯛꯂꯒꯦ ꯅꯪ ꯆꯥꯛꯇꯨ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯝꯃꯣ ꯊꯥꯔꯤꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯍꯤꯡꯒꯣꯜꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ ꯍꯤꯡꯒꯣꯜꯗ ꯂꯝ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯇꯣꯝꯕ ꯃꯃꯥꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯪꯂꯛꯏ ꯃꯥ ꯀꯩꯒꯤꯅꯣ ꯍꯤꯡꯒꯣꯜꯗ ꯆꯪꯂꯛꯂꯤꯕꯃ ꯅꯇꯩꯃ ꯌꯥꯏꯃꯅ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯕꯗꯅꯦ ꯏꯟꯁꯥꯡ ꯃꯅꯥ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯏꯃꯥꯅ ꯍꯦꯛꯄ ꯊꯣꯛꯂꯛꯂꯤꯕꯅꯤ ꯏꯇꯩꯃ ꯍꯣꯏꯅ ꯑꯗꯨꯝ ꯍꯦꯛꯂꯁꯨ ꯌꯥꯕꯁꯤꯕꯨ ꯍꯥꯏ ꯌꯥꯔꯦ ꯅꯇꯩꯃꯁꯤ ꯂꯥꯛꯄꯗꯁꯨ ꯃꯉꯥꯏꯔꯦ ꯈꯪꯗꯕꯒꯤ ꯇꯧꯔꯤꯕꯅꯤ ꯅꯪꯒꯤꯗꯨ ꯂꯣꯏꯔꯒꯅꯦ ꯃꯅꯤꯡꯗ ꯂꯩꯕ ꯎꯗꯣ ꯈꯔ ꯈꯥꯏꯗꯣꯛꯎ ꯍꯣꯏ ꯃꯥ ꯊꯥꯔꯤꯛ ꯍꯋꯥꯏ ꯈꯔ ꯍꯦꯛꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯃꯧ ꯌꯥꯏꯃꯗ ꯄꯤꯔꯝꯃꯤ ꯏꯃꯥ ꯅꯃꯧ ꯈꯨꯠꯁꯤ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯍꯋꯥꯏꯗꯣ ꯏꯃꯥꯅ ꯈꯔ ꯁꯦꯝꯕꯤꯔꯝꯃꯨ ꯏꯃꯥꯗꯤ ꯊꯕꯛ ꯇꯧꯒꯗꯕ ꯂꯩ ꯏꯃꯥ ꯇꯔꯨꯕꯤ ꯀꯧꯔꯒꯦ ꯊꯥꯔꯤꯛꯅ ꯇꯔꯨꯕꯤꯕꯨ ꯀꯧꯔꯒ ꯍꯋꯥꯏ ꯑꯗꯨ ꯁꯦꯝꯍꯜꯂꯤ ꯊꯥꯔꯤꯛꯇꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯛꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯃꯧꯁꯤꯡꯁꯤꯕꯨ ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯅ ꯍꯥꯏꯉꯝꯇꯧ ꯉꯝꯈ꯭ꯔꯦ ꯑꯩꯉꯣꯟꯗꯕꯨ ꯑꯃꯨꯛ ꯊꯧꯗꯥꯔꯛꯏ ꯆꯥꯎꯕꯅ ꯅꯨꯄꯤ ꯀꯔꯤ ꯇꯧꯔꯦ ꯅꯪꯅ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨꯅ ꯀꯩꯗꯧꯔꯦ ꯅꯆꯥ ꯅꯃꯧꯒꯤ ꯀꯨꯝꯍꯩꯁꯤ ꯅꯨꯡꯉꯥꯏꯗꯧꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯍꯌꯦꯡꯗꯒꯤ ꯃꯥꯒꯤ ꯑꯣꯏꯅ ꯄꯤꯖꯔꯁꯤ ꯅꯪꯅ ꯈꯔ ꯍꯥꯏꯔꯣ ꯑꯉꯥꯡ ꯉꯥꯛꯇ ꯊꯥꯗꯣꯛꯂꯒ ꯃꯗꯨꯅ ꯍꯦꯟꯅ ꯅꯥꯇꯩ ꯑꯃ ꯆꯥꯗꯧꯕ ꯃꯥꯟꯗꯦꯗ ꯂꯤꯟꯅ ꯆꯤꯛꯇꯕ ꯃꯤꯅ ꯃꯍꯨ ꯈꯪꯗꯦ ꯍꯥꯏꯕꯒꯨꯝ ꯑꯋꯥꯕ ꯈꯪꯗ꯭ꯔꯕ ꯅꯆꯥꯁꯤꯡ ꯑꯁꯤ ꯑꯋꯥꯕ ꯈꯪꯍꯟꯗꯕ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏꯅ ꯐꯅ ꯋꯥꯔꯕꯁꯨ ꯃꯈꯣꯏꯕꯨ ꯑꯋꯥꯕꯗꯤ ꯅꯣꯡꯃꯇ ꯈꯪꯍꯟꯗꯕꯅꯤ ꯑꯗꯨꯅ ꯃꯄꯥ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯪꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯃꯈꯣꯏꯁꯨ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯁꯣꯏꯗꯅ ꯈꯪꯂꯗꯕꯅꯤ ꯃꯂꯥ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯍꯥꯏꯔꯛꯏ ꯃꯥ ꯕꯥꯕꯥ ꯅꯃꯧ ꯑꯝꯇ ꯍꯥꯏꯖꯒꯦ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯏꯃꯧꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯌꯨ ꯕꯥꯕꯥ ꯑꯩꯈꯣꯏꯁꯤ ꯌꯨꯝꯂꯣꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯏꯃꯥ ꯄꯥꯕꯗꯒꯤ ꯑꯌꯥꯕ ꯑꯝꯇ ꯂꯧꯒꯦꯅ ꯋꯥꯐꯝꯁꯤ ꯍꯥꯏꯖꯕꯅꯤ ꯕꯦꯝꯃ ꯀꯔꯝ ꯀꯥꯟꯗꯒꯤ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯉꯁꯤꯃꯛ ꯆꯠꯂꯕꯁꯨ ꯌꯥꯔꯕꯅꯤ ꯑꯗꯨꯗ ꯌꯨꯝꯒꯤ ꯑꯍꯟꯁꯤꯡꯗ ꯍꯥꯟꯅ ꯍꯥꯏꯕꯅ ꯐꯅꯤ ꯈꯟꯕꯒꯤꯅꯤ ꯏꯄꯥꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯣꯏꯅ ꯐꯅꯤ ꯍꯥꯏꯅ ꯈꯟꯕꯗꯣ ꯃꯗꯨ ꯇꯧꯔꯣ ꯑꯗꯨꯕꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯊꯕꯛ ꯑꯗꯨ ꯇꯧꯕꯅ ꯐꯒꯅꯤ ꯅꯣꯏꯅꯗꯤ ꯅꯣꯏꯅ ꯇꯧꯕ ꯅꯣꯏꯅ ꯈꯟꯕ ꯋꯥꯈꯜꯗꯣ ꯈꯪꯂꯝꯃꯣꯏ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯅꯨꯃꯤꯠ ꯊꯥ ꯎꯕꯁꯤ ꯅꯣꯏꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯜꯂꯦ ꯍꯥꯏꯕꯁꯦ ꯈꯪꯅ ꯆꯠꯄꯅ ꯐꯩ ꯑꯁ ꯀꯔꯤꯅꯣ ꯕꯥꯕꯥ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯂꯣꯏꯔꯕꯁꯤꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤ ꯀꯥꯟꯅꯅꯤ ꯈꯜꯂꯤꯕꯅꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯂꯥ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯃꯂꯥꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯊꯥꯔꯤꯛ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯑꯉꯥꯡꯁꯤꯡꯒ ꯃꯥꯟꯅꯕꯤꯔꯅꯨ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯕ ꯑꯃꯠꯇ ꯅꯠꯇꯦ ꯇꯧꯔꯤꯕꯁꯤ ꯃꯣꯏꯅ ꯐꯅꯤ ꯈꯟꯕꯗꯣ ꯇꯧꯖꯔꯁꯅꯨꯗ ꯆꯥꯛ ꯆꯥꯕ ꯂꯣꯏꯅꯔꯤ ꯃꯌꯥꯝꯗꯣ ꯍꯧꯒꯠꯅꯈ꯭ꯔꯤ ꯃꯂꯥꯒ ꯌꯥꯏꯃꯒꯤ ꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯉꯥꯏꯍꯧꯔꯤ ꯑꯃꯅ ꯑꯃꯗ ꯁꯦꯞꯅ ꯌꯦꯡꯅꯩ ꯏꯆꯦꯅ ꯀꯣꯜꯂꯤꯛꯁꯦ ꯈꯔ ꯂꯣꯏꯁꯤꯟꯕꯤꯔꯣ ꯆꯥꯛꯁꯨ ꯑꯩꯅ ꯊꯣꯡꯂꯕꯅꯤꯅ ꯏꯆꯦꯅ ꯂꯝ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯌꯥꯎꯗꯕꯅꯤ나 ꯑꯩꯁꯨ ꯌꯥꯎꯔꯔꯣꯏ ꯍꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯈꯛ ꯇꯧꯕꯁꯤꯗ ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯊꯧꯗꯥꯕꯒ ꯁꯥꯏ ꯅꯪꯅ ꯑꯗꯨꯝ ꯇꯧꯖꯧ ꯑꯩꯗꯤ ꯂꯣꯏꯁꯤꯟꯕꯒ ꯉꯝꯃꯣꯏ ꯍꯣꯏ ꯑꯩꯁꯨ ꯉꯝꯗꯦ ꯂꯣꯏꯁꯤꯟꯗ꯭ꯔꯒ ꯑꯗꯨꯝ ꯂꯩꯖꯁꯅꯤ
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯃꯂꯥ ꯌꯥꯏꯃꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯐꯥꯔꯒ ꯍꯥꯏꯔꯛꯏ ꯍꯦ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯁꯤ ꯅꯪꯉꯣꯟꯗꯅꯤ ꯊꯕꯛꯁꯦ ꯀꯅꯥꯅ ꯇꯧꯅꯤꯅ ꯈꯜꯂꯤꯅꯣ ꯏꯅꯝꯃ ꯀꯩꯗꯧꯅꯔꯒꯦ ꯃꯂꯥ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯇꯔꯨꯕꯤꯌꯥ ꯏꯅꯝꯃ ꯏꯁꯥꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯪ ꯀꯣꯜꯂꯤꯛꯁꯤ ꯈꯔ ꯂꯣꯏꯁꯤꯜꯂꯨ ꯅꯅꯝꯃ ꯌꯥꯏꯃꯗ ꯍꯥꯏꯕ ꯃꯥꯗꯤ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤꯗꯅꯦ ꯏꯅꯝꯃꯅ ꯈꯔ ꯂꯣꯏꯁꯤꯜꯂꯝꯃꯣꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯒꯤꯕꯨ ꯑꯩ ꯑꯗꯨꯝ ꯀꯧꯔꯛꯄ ꯌꯥꯕꯁꯤꯕꯨ ꯏꯅꯝꯃ ꯑꯅꯤꯃꯛ ꯄꯣꯊꯥꯕꯤꯔꯨꯔꯣ ꯌꯥꯏꯃꯒꯤ ꯅꯨꯄꯤꯗꯨ ꯃꯂꯥꯅ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯂꯥꯅ ꯑꯩꯉꯣꯟꯗꯕꯨ ꯃꯥꯅ ꯍꯦꯟꯖꯤꯟꯕ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯃꯂꯥꯁꯨ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯇꯔꯨꯕꯤ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄꯗꯨ ꯆꯠꯇ꯭ꯔꯤ ꯃꯅꯝꯃ ꯑꯅꯤꯃꯛ ꯑꯃꯠꯇ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯃꯥꯅ ꯑꯣꯏꯅ ꯊꯕꯛ ꯄꯨꯝꯕ ꯇꯧꯔꯝꯃꯤ ꯇꯣꯝꯕꯅ ꯇꯔꯨꯕꯤ ꯏꯃꯥꯗꯤ ꯃꯊꯟꯇ ꯆꯠꯈ꯭ꯔꯕꯣ ꯆꯠꯈ꯭ꯔꯦ ꯏꯅꯝꯃ ꯑꯅꯤꯃꯛ ꯍꯧꯒꯠꯇꯕꯗꯨꯗ ꯌꯨꯝꯒꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯍꯧꯔꯣꯅ ꯂꯩꯍꯧꯔꯕ ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯒꯦ ꯆꯥꯛꯇꯣ ꯉꯁꯤꯗꯤ ꯑꯥꯗ ꯑꯣꯏꯅ ꯆꯥꯔꯅꯤ ꯍꯣꯏ ꯇꯥꯇꯣꯟ ꯇꯔꯨꯕꯤꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯌꯥꯏꯃꯒꯤ ꯅꯨꯄꯤꯗꯣ ꯍꯧꯒꯠꯂꯛꯏ ꯏꯆꯦꯗꯤ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯂꯤꯁꯤ ꯏꯆꯦ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ ꯏꯅꯝꯃꯗꯣ ꯃꯅꯤꯡꯗ ꯃꯁꯥ ꯁꯦꯡꯍꯧꯕꯅꯤ ꯆꯥꯛ ꯆꯥꯔꯒ ꯏꯅꯝꯃꯍꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯅꯤ ꯉꯁꯤꯗꯒꯤ ꯑꯥꯗ ꯂꯩꯔꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯄꯣꯠ ꯂꯣꯏꯁꯤꯟꯕꯗ ꯈꯔ ꯊꯦꯡꯅ ꯇꯨꯝꯃꯦ ꯍꯥꯏꯔꯝꯃꯤ ꯑꯥꯗ ꯑꯗꯨꯝ ꯂꯩꯔꯗꯣꯏꯔꯣ ꯍꯥꯏꯁꯦ ꯃꯇꯝ ꯈꯔ ꯂꯩꯕꯒꯤ ꯑꯣꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯝ ꯂꯩꯗꯧꯕꯗꯤ ꯃꯥꯟꯗꯦ ꯏꯅꯝꯃꯍꯣꯏꯁꯨ ꯍꯌꯦꯡꯗꯒꯤꯗꯤ ꯇꯣꯉꯥꯟꯅ ꯑꯣꯏna ꯆꯥꯅꯕ ꯄꯥꯕꯅ ꯍꯥꯏꯕꯅꯤ ꯍꯣꯔꯦꯟ ꯇꯥꯃꯣ ꯌꯥꯏꯒ ꯀꯩꯊꯦꯜ ꯀꯥꯕꯤꯔꯨ ꯄꯣꯠ ꯂꯩꯅꯕ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯆꯥꯗꯣꯏꯗꯤ ꯏꯅꯝꯃ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯇꯥꯃꯣ ꯌꯥꯏꯒ ꯄꯥꯕꯒ ꯌꯥꯅꯈꯤꯕ ꯋꯥ ꯑꯣꯏꯔ ꯃꯥꯜꯂꯦ 이마는 ngasay hayrambani inamaga tamoyaiga kaithel karunaba horen moita halaklaga chalagi asumna he khumkhrabasu wakaldana asumna khalami ainadi mutna charaga aikhoi ki phanglakpa sela duna thamlaga makhoi tigi sisinage haina khanbani aina khalise moina hana khanglaba khangdi sel khra leirise pot amuk leikradi amattabu leihawdoba mandi yumda kharasu thamlambani moitana hairaklasu aina yumda changba yabasu nati luhongbasu sida hongkhibani aduna seldu yumda leihawre inama kaidawrage tumina lepaga leiriduba tongan janina wakhal khalira nateda noi tamo yainadi hana ingondadi haide adum puna charadi phadobani inama pabana sauningba khra leiba mali aisu phajandi khangdre mayamdu thabak chatnarubado hanaraktuna sak chaba sanglaklammi chawba chaktu chakhoma mahupaga hairi chak si mongna thongba mali ijan thongba malida tarubina baba aina thongbani mau amoirabadi mau amoibagi tawpham thokpadu tawni haiba khangdabra nakoi yamna wabra noibo thabak ama tawbada isau irang langduna tawbadu matongda tawganu ahal laman pandabagi mawongda halakanu tharikna chaktu jabiru amuk saugat piranu mau ani dudi chawbana nganglibadu ta silamdi moidana tabago chak chana bafam thari chaba loirakpa aduda tarubida thabak tawnaba hairi tarubiya inamadi thoklage chatnaba loisilurage nangna tawgera ama sim tawgera noina thokpata horo aisu kaithel chakadabani aduna aisu thoklage inaman nangi kari leira ugya malagi mamangda haige na hairibani inama yaranida aigidi kaim leiraktrasu nangna yarani hairabani na inama su thoklage ani eduna thokrabada tarubi nokphe tawduna machinda sonjai inama ani na tawrisibu karino mau yengsina bakaidu oira mali moigi mawongsi achaubaga malaga mapa mamada chatlukiga hairamduna chatkre ngaihak leibaga yaimaga magi nupigasu kaithel chanaba thoglai tharikna bema noina halakpadania insang mana khara yenglo ma aikoina puriba sela sinadi kona dobo mandi aduna imagi se leiradi puthokpiro horen pothu leiraknaba hoi ima lo thoklugi insang mana leibadania sel kayam changadawrige asida sel konaroi hairibasibo aisu khangba ngamdre asomdana mala mayum yobaga mamaga wari sanarami ima moitagi thabak ama sida tawba yaba ama yengbi wakhalbudi inglani sida leiradi madugi mau anobine na tawriduna marolama lakpada sungairibani aduga selama thoktradi nungai phonga khangdoba mandi nabunga tanaragania ibungona tawbada khutloi gadaba ma yengaloi adugi bu warunu matam khara haukraba tungdani tongana charabani na tawribadu phibam yamna charamdi
ꯌꯥꯏꯃꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛ ꯐꯥꯎꯕ ꯌꯥꯏꯃꯅ ꯇꯧꯔꯝꯃꯤ꯫ ꯍꯩ ꯅꯨꯄꯤ, ꯑꯩ ꯊꯕꯛ ꯆꯠꯀꯗꯕꯅꯤ꯫ ꯑꯁꯤꯗ ꯅꯪꯅ ꯆꯥꯅꯕ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯂꯩꯁꯤ ꯀꯩꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ? ꯑꯦ, ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯈꯟꯕꯒꯤꯅꯤ ꯆꯥꯛꯁꯤ ꯈꯔ ꯊꯣꯡꯕꯤꯔꯝꯃꯣ ꯍꯥꯏꯖꯔꯤꯕꯁꯤ꯫ ꯍꯛꯆꯥꯡꯁꯦ ꯉꯝꯗꯕꯒꯤ ꯍꯥꯏꯕꯅꯤ꯫ ꯏꯃꯨꯡꯒꯤ ꯁꯤꯖꯤꯟꯅꯅꯕ ꯁꯦꯜꯁꯨ ꯇꯥꯅꯕ ꯍꯣꯠꯅꯕ, ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯅꯪꯒꯤ ꯐꯤꯔꯣꯜ ꯂꯩꯕ, ꯑꯁꯤꯗꯁꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯅꯪꯒꯤ ꯁꯦꯕꯥꯃꯨꯛ ꯇꯧꯅꯕ ꯍꯥꯏꯔꯤꯕꯁꯤ ꯈꯔ ꯍꯦꯟꯃꯜꯂꯦ꯫ ꯅꯪ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇꯅꯦ ꯅꯄꯥꯝꯍꯟꯕ ꯁꯣꯏꯔꯣꯏ꯫ ꯅꯪꯒꯤ ꯍꯛꯆꯥꯡꯁꯤ ꯅꯨꯡꯇꯤꯒꯤ ꯉꯝꯗꯕ, ꯆꯥꯔꯝꯗꯥꯏꯗꯗꯤ ꯉꯝꯗꯦ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅꯗꯤ ꯅꯣꯡꯃꯇ ꯍꯥꯏꯗꯦ꯫ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯁꯨꯅꯦ ꯆꯥꯕꯗꯤ ꯑꯗꯨꯝ ꯌꯥꯔꯤ꯫ ꯊꯣꯡꯕꯤꯅꯤꯡꯗ꯭ꯔꯒꯅ ꯆꯠꯄꯤꯔꯣ꯫ ꯊꯦꯡꯂꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯁꯨꯛ ꯉꯥꯡꯂꯒ ꯂꯩꯕꯁꯤꯗꯤ ꯊꯦꯡꯗꯕ꯭ꯔꯣ? ꯑꯩꯒꯤ ꯊꯣꯛꯄ ꯂꯩꯕ꯭ꯔꯥ ꯇꯔꯨꯕꯤꯗ ꯍꯥꯞꯍꯟꯕ꯭ꯔꯥ ꯇꯧꯔꯒꯦ꯫ ꯍꯣꯏ, ꯅꯪꯅ ꯄꯨꯝꯕ ꯃꯈꯩ ꯇꯨꯝꯂꯤꯉꯩꯗ ꯇꯔꯨꯕꯤꯅ ꯆꯥꯛ ꯊꯣꯡꯈꯤꯕꯗꯨ ꯅꯪꯗꯤ ꯈꯪꯗꯃꯣꯏꯅꯦ꯫ ꯉꯥꯡꯂꯕꯁꯨ ꯋꯥꯈꯜ ꯇꯥꯔꯔꯣꯏꯗꯕ ꯅꯪꯒ ꯑꯣꯟꯁꯤꯟꯅꯔꯤꯉꯩꯗ ꯊꯕꯛꯀ ꯂꯣꯏꯅ ꯊꯦꯡꯂꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯏꯃ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯏꯃꯅ ꯆꯠꯈ꯭ꯔꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯧꯒꯠꯂꯒ ꯐꯃꯨꯡ ꯃꯌꯥꯏꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯛꯏ꯫ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯗꯣꯔꯤꯕ ꯇꯧꯔꯤꯁꯤꯕꯣ? ꯑꯁ, ꯆꯥꯛ ꯆꯐꯨꯗꯨꯗ ꯉꯔꯥꯡꯒꯤ ꯆꯥꯛ ꯌꯥꯎꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯃꯧꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯊꯥꯔꯤꯛꯇꯤ ꯈꯪꯕꯨ ꯈꯪꯂꯝꯃꯤ꯫ ꯏꯃꯥꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯎꯔꯤꯕꯁꯤꯕꯣ? ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯃꯧ ꯌꯥꯏꯃꯗꯨꯔꯅꯦ? ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯀꯥꯟꯁꯤꯗ ꯊꯣꯛꯂꯛꯂꯤꯕꯁꯤꯕꯣ? ꯑꯁꯤꯗ ꯑꯣꯏꯔꯝꯒꯅꯤ ꯏꯆꯥ ꯅꯨꯄꯥꯅꯤ ꯏꯁꯥꯎ ꯁꯥꯎꯅ ꯊꯕꯛ ꯆꯠꯈ꯭ꯔꯤꯕꯗꯣ꯫ ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯑꯗꯨꯛꯃꯅ ꯌꯦꯡꯂꯤꯕꯗꯨꯕꯣ? ꯕꯦꯝꯃꯥ, ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯕ꯭ꯔꯥ? ꯅꯁꯝꯗꯣ ꯑꯃꯨꯛꯇ ꯄꯨꯟꯁꯤꯜꯂꯨ, ꯏꯐꯥ ꯐꯥꯔꯤ꯫ ꯃꯤꯅ ꯎꯔꯕꯗꯤ ꯈꯪꯗꯨꯅ ꯇꯣꯛꯄ ꯇꯥꯔꯦꯅꯦ꯫ ꯏꯃꯥ, ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯥꯔꯒꯦ ꯑꯩꯒꯤ ꯁꯝꯁꯤꯕꯣ? ꯏꯃꯥꯁꯨ ꯁꯝꯁꯤ ꯐꯥꯎꯕ ꯌꯥꯎꯅ ꯍꯦꯛ ꯌꯦꯡꯁꯤꯜꯂꯤꯍꯦ꯫ ꯏꯃꯧꯗꯤ ꯏꯃꯥ ꯀꯔꯤꯁꯨ ꯌꯦꯡꯁꯤꯟꯗꯦꯀꯣ꯫ ꯃꯤꯅꯒ ꯎꯈ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯋꯥꯔꯤꯅꯐꯝ ꯑꯣꯏꯔꯅꯤ ꯈꯟꯗꯨꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯏꯃꯧꯅ ꯄꯨꯟꯁꯤꯟꯒꯦꯔꯥ ꯊꯥꯗꯣꯛꯀꯦꯔꯥ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧ, ꯏꯃꯥ ꯀꯩꯁꯨ ꯍꯥꯏꯔꯣꯏꯀꯣ꯫ ꯇꯔꯨꯕꯤꯅ, ꯏꯃꯥ, ꯏꯃꯥ ꯆꯥꯛ ꯆꯥꯔꯁꯦ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯏꯃꯥ ꯂꯥꯛꯂꯒꯦ꯫ ꯏꯃꯥ, ꯅꯃꯧꯁꯨ ꯈꯔ ꯆꯥꯒꯦ꯫ ꯏꯊꯟꯇ ꯉꯥꯏꯔꯕꯅꯤꯅ ꯑꯃꯨꯛ ꯊꯣꯡꯕꯗꯨ ꯌꯥꯝꯅ ꯇꯜꯂꯤ꯫ ꯄꯨꯛꯅ ꯂꯥꯝꯂꯕꯗꯤ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯕꯗꯨ ꯇꯧꯔꯦꯅꯦ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯏꯃꯥꯅ ꯇꯔꯨꯕꯤ ꯇꯧꯔꯒ ꯊꯤꯟꯍꯜꯂꯛꯀꯦ꯫ ꯅꯁꯥ ꯐꯥꯎꯕ ꯁꯦꯡꯗꯣꯛꯇ꯭ꯔꯤꯕ ꯅꯪꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯏꯃꯥ ꯉꯝꯂꯣꯏ꯫ ꯆꯠꯂꯣ ꯆꯠꯂꯣ ꯆꯠꯂꯣ, ꯅꯁꯥꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯂꯨꯆꯣ꯫ ꯏꯃꯥꯅ ꯆꯥꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯁꯨ ꯑꯩ ꯏꯊꯟꯇ ꯑꯗꯨꯝ ꯆꯥꯒꯦ꯫ ꯏꯁꯥ ꯁꯦꯡꯗꯣꯛꯄꯗꯨ ꯆꯥꯕ ꯂꯣꯏꯕꯒ ꯇꯧꯔꯒꯦ꯫ ꯍꯥꯏ, ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯄꯤꯖꯅꯕ ꯆꯥꯛ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯈꯪꯉꯨ꯫ ꯑꯩꯅ ꯅꯣꯛꯂꯒ ꯁꯨꯝ ꯆꯩ ꯉꯥꯡꯕꯁꯤꯗ ꯏꯊꯛꯇ ꯀꯥꯒꯦ ꯍꯥꯏꯅ ꯈꯜꯂꯛꯀꯅꯨꯀꯣ꯫ ꯅꯪꯅ ꯆꯠꯂꯤꯕ ꯂꯤꯆꯠꯇꯨꯕꯨ ꯃꯧ ꯑꯃ ꯑꯣꯏꯕꯗ ꯆꯟꯅꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯌꯥꯏꯃꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕꯗꯨ ꯊꯣꯏꯅ ꯈꯟꯗꯦ꯫ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯈꯨꯝꯂꯛꯏ꯫ ꯍꯣ ꯌꯥꯔꯦ, ꯏꯃꯥ ꯍꯣꯏꯗꯒꯤ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯏ꯫ ꯁꯤꯗꯩꯁꯤꯗ ꯆꯥꯛ ꯆꯔꯥ ꯑꯃꯒꯤ ꯀꯣꯠ ꯅꯧꯗꯅ ꯉꯥꯡꯂꯤꯕꯗꯣ꯫ ꯏꯃꯥꯅ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯏꯃꯥꯅ ꯅꯨꯡꯁꯤꯕꯤꯒꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯏꯃꯥ, ꯏꯅꯝꯃ ꯌꯥꯔꯦꯕ, ꯃꯤꯅ ꯇꯥꯔꯒ ꯐꯖꯗꯤ ꯇꯧꯕꯤꯔꯣ꯫ ꯅꯣꯏ ꯅꯃꯥꯅ ꯆꯥꯗꯤ ꯑꯃꯠꯇ ꯑꯣꯏꯈꯤꯅꯤ, ꯑꯗꯨꯒ ꯑꯩꯕꯨꯅ ꯐꯠꯇꯕꯤ ꯇꯥꯍꯟꯅꯕ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯊꯥꯔꯤꯛꯅ ꯍꯥꯏꯍꯧꯕ ꯋꯥꯒ ꯑꯃꯠꯇ ꯇꯥꯔꯝꯗ꯭ꯔꯦ꯫ ꯊꯪꯅꯕꯒꯤ ꯏꯆꯦ ꯍꯣꯏꯗ ꯑꯣꯏꯅ ꯆꯠꯂꯒꯦ꯫ ꯃꯣꯏꯒꯤꯗꯤ ꯈꯔ ꯊꯦꯡꯅ ꯆꯥꯕꯅꯤ꯫ ꯀꯔꯤꯅꯣ ꯆꯥꯅꯕ ꯈꯔ ꯂꯩꯔꯒ ꯄꯨꯔꯒꯦ꯫ ꯑꯁꯣꯝꯗꯅ ꯑꯆꯧꯕꯅ ꯐꯪꯂꯛꯄ ꯁꯦꯜꯈꯩꯅ ꯌꯨꯝꯒꯤ ꯆꯥꯅ ꯊꯛꯅꯕ ꯂꯩꯗꯨꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯊꯝꯖꯤꯜꯂꯝꯗꯦ꯫ ꯃꯂꯥꯒꯤ ꯃꯕꯨꯡꯗꯨ ꯃꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯏꯃꯥ, ꯏꯆꯜꯁꯤ ꯃꯌꯨꯝꯗ ꯍꯜꯍꯟꯈ꯭ꯔꯁꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯕꯁꯦ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯐꯖꯗꯦ꯫ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯋꯥꯗꯨ ꯅꯆꯟꯅ ꯇꯥꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯕ ꯃꯥꯟꯈꯤꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯗꯅ ꯂꯩꯔꯤꯕꯁꯤ ꯅꯆꯜ ꯑꯁꯤꯒꯤ ꯁꯦꯜ ꯈꯔ ꯁꯥꯟꯗꯣꯛꯂꯤꯕ ꯑꯁꯤꯗꯒꯤ ꯃꯊꯣꯏ ꯂꯥꯛꯄꯒꯤꯅꯤ꯫ ꯀꯔꯤꯅꯣ ꯏꯃꯥꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯑꯩꯈꯣꯏꯕꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯄꯁꯨ ꯅꯠꯇꯦ, ꯂꯧꯐꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯤꯅ ꯆꯥꯕꯒꯤꯗꯤ ꯂꯦꯝꯅ ꯄꯥꯅ ꯆꯥꯔꯤꯕꯅꯤ꯫ ꯈꯨꯠꯇ ꯄꯥꯏꯅꯕ ꯁꯦꯜꯁꯨ ꯑꯩꯅ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯤꯗ ꯏꯃꯥꯅ ꯑꯉꯥꯡꯈꯩꯒꯤ ꯁꯦꯜ ꯁꯤꯖꯤꯟꯅꯔꯤꯕꯗꯨꯕꯨ ꯏꯆꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤꯔꯣ? ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯅꯆꯟꯒꯤ ꯃꯥꯡꯅꯕ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯂꯤꯕ ꯑꯗꯨꯕꯨ ꯅꯆꯟꯅ ꯇꯥꯔꯒ ꯁꯥꯎꯅꯤꯡꯅꯕ꯫ ꯍꯣꯏ ꯃꯥ, ꯃꯄꯥꯟꯗ ꯃꯥꯡꯗꯕ ꯃꯥꯜꯂꯕꯁꯨ ꯃꯅꯨꯡꯗꯗꯤ ꯌꯥꯝꯅ ꯃꯥꯡꯂꯤ, ꯑꯗꯨꯒꯤꯅꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯍꯥꯏ, ꯀꯔꯤꯗ ꯃꯥꯡꯂꯤꯕ? ꯑꯉꯥꯡꯁꯤꯡꯅ ꯁꯤꯗ ꯂꯩꯔꯤꯕꯁꯦ ꯏꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯁꯦꯜ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯣ? ꯂꯝ ꯃꯆꯦꯠ ꯑꯃ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯁꯦꯜ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯐꯅꯕ ꯁꯦꯝꯕꯤꯕꯒꯤ ꯃꯍꯨꯠꯇ ꯏꯃꯥꯅ ꯐꯝꯖ ꯆꯥꯕꯤꯔꯒ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯊꯨꯅ ꯁꯦꯜ ꯑꯗꯨ ꯄꯤꯔꯒ ꯌꯨꯝꯗ ꯍꯜꯍꯟꯈꯣ꯫ ꯏꯃꯥꯅꯗꯤ ꯅꯪꯒꯤ ꯈꯟꯗꯨꯅ ꯇꯧꯔꯕꯅꯤ꯫ ꯑꯩꯒꯤ ꯈꯟꯕꯗ ꯏꯆꯜ ꯑꯁꯤꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯗꯕꯒꯤ ꯃꯑꯣꯡꯗꯨ ꯇꯧꯕꯤꯒꯅꯨ꯫ ꯏꯆꯟꯅ ꯋꯥꯅ ꯂꯩꯔꯒ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ?
ꯑꯩꯗꯤ ꯑꯩꯒꯤ ꯏꯆꯟꯁꯦ ꯐꯅ ꯁꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯌꯥꯔꯝꯗ꯭ꯔꯦ ꯏꯃꯥꯅ ꯍꯥꯏꯕꯗ ꯌꯥꯗꯨꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯌꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯕꯨ ꯍꯟꯈꯤꯅꯕ ꯍꯥꯏꯔꯒꯦꯏꯃꯥꯅ ꯁꯤꯖꯤꯟꯅꯈꯤꯕ ꯁꯦꯜꯗꯣ ꯂꯣꯏꯅ ꯄꯤꯗ꯭ꯔꯕꯁꯨ ꯈꯔꯗꯤ ꯍꯥꯞꯄꯤꯈꯣ ꯍꯥꯏ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯍꯥꯞꯇꯣꯔꯤꯕꯅꯣ ꯏꯃꯥꯗ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯕꯁꯨ ꯅꯆꯥꯅ ꯈꯪꯖꯩ ꯏꯆꯟꯒꯤ ꯁꯦꯜꯅ ꯁꯤꯖꯤꯟꯅꯔꯒ ꯑꯩꯅ ꯄꯤꯁꯤꯜꯂꯤꯕ ꯁꯦꯜ ꯑꯗꯨꯅ ꯀꯥꯏꯗ ꯊꯝꯈ꯭ꯔꯒꯦ ꯏꯃꯥ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯔꯤꯁꯤ ꯑꯩ ꯏꯇꯥꯎꯍꯣꯏ ꯐꯥꯎꯕꯗ ꯆꯠꯂꯨꯈꯤꯒꯦ ꯑꯁꯣꯝꯗꯅ ꯃꯝꯁꯤꯜꯂꯛꯄ ꯑꯗꯨꯗ ꯌꯥꯏꯃ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯍꯜꯂꯛꯄꯗꯨ ꯐꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤ ꯌꯨꯝꯗ ꯂꯩꯔꯝꯗꯦ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯗ ꯍꯪꯂꯝꯃꯤ ꯃꯥꯕꯨ ꯀꯥꯏꯗ ꯆꯠꯅꯤ ꯍꯥꯏꯔꯝꯕꯒꯦ ꯅꯨꯃꯤꯠ ꯇꯥꯔꯕꯁꯤ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦ ꯌꯥꯏꯃ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯈꯔ ꯋꯥꯔꯛꯈꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯪꯕꯨ ꯃꯥꯅ ꯎꯁꯤꯠꯂꯔꯣꯏ ꯉꯁꯥꯏ ꯆꯥꯛꯇꯣ ꯑꯩꯈꯣꯏꯗ ꯆꯥꯅꯕ ꯍꯥꯏꯔꯝꯕꯅꯤ ꯏꯃꯥꯒ ꯋꯥ ꯈꯔ ꯍꯥꯏꯅꯕꯗꯒꯤ ꯁꯥꯎꯗꯨꯅ ꯆꯥꯛꯁꯨ ꯆꯥꯈꯤꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯃꯔꯥꯏꯅ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯌꯥꯗꯕꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯔꯦ ꯅꯤꯡꯊꯤꯅ ꯉꯥꯡꯅꯧꯀꯣ ꯍꯜꯂꯛꯄꯗꯁꯨ ꯉꯥꯏ ꯆꯠꯂꯨ ꯌꯥꯏꯃꯁꯨ ꯁꯥꯎꯅ ꯆꯪꯈꯤꯕꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨꯁꯨ ꯍꯟꯖꯤꯜꯂꯛꯂꯤ ꯅꯨꯃꯤꯠ ꯇꯥꯔꯕꯁꯤ ꯐꯥꯎꯕ ꯌꯨꯝ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯥ ꯅꯋꯥꯅ ꯄꯨꯔꯩꯕꯁꯤ ꯊꯕꯛ ꯆꯠꯈꯤ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯥ ꯀꯩꯗꯧꯕꯅꯣ ꯅꯪꯅ ꯆꯠꯂꯨꯔꯤꯕꯁꯦ ꯆꯥꯛ ꯆꯥꯕ ꯆꯠꯂꯨꯕꯅꯤ ꯅꯪꯒꯤ ꯅꯃꯥꯒ ꯅꯆꯟꯒ ꯃꯥꯟꯅꯗꯨꯅ ꯑꯩꯕꯨ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤ ꯑꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯕ ꯉꯝꯗꯕꯅꯤ ꯊꯕꯛ ꯍꯟꯕꯤꯔꯛꯂꯗꯤ ꯆꯥꯛꯁꯦ ꯊꯣꯡꯕꯤꯔꯝꯕ ꯌꯥꯕꯅꯤ ꯍꯣꯏ ꯅꯍꯥꯟꯈꯩ ꯅꯪꯅ ꯉꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯩꯒꯤ ꯏꯒꯨꯟ ꯉꯁꯤꯗꯤ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯁꯨꯝ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯌꯥꯗꯕꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯗꯕ ꯍꯧꯔꯛꯂꯝꯃꯤ ꯀꯩꯅꯣ ꯉꯥꯎꯔꯕ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯅꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯣ ꯑꯩ ꯁꯤꯕ ꯇꯥꯔꯤꯃꯤ ꯍꯥꯏ ꯌꯥꯏꯃ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯁꯤꯟꯅꯕ ꯇꯥꯔꯤꯅꯦꯍꯦ ꯑꯃꯨꯛꯇ ꯊꯣꯛꯂꯣ ꯏꯪꯅ ꯇꯞꯅ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯋꯥ ꯑꯣꯏꯅ ꯍꯥꯏꯕ ꯌꯥꯗꯕꯒꯤꯅꯤ ꯈꯨꯠ ꯌꯥꯎꯔꯤꯕꯁꯦ ꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗꯤ ꯐꯩ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯀꯌꯥ ꯐꯕ ꯑꯣꯏꯔꯣꯏ ꯑꯩꯕꯨ ꯌꯨꯝꯗ ꯏꯟꯊꯣꯛꯂꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯐꯨꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅ ꯐꯨꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯏꯃꯥ ꯏꯄꯥꯗꯒꯤ ꯅꯪꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯀꯌꯥꯗ ꯁꯣꯏꯔꯝꯂꯕ ꯉꯁꯤꯗꯒꯤ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛ ꯄꯨꯝꯕ ꯅꯪꯅ ꯇꯧꯒꯗꯕꯅꯤ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯅ ꯅꯌꯨꯝꯗ ꯍꯟꯈꯣ ꯅꯌꯨꯝꯗ ꯇꯧꯔꯛꯄ ꯑꯗꯨꯅ ꯁꯤꯗꯁꯨ ꯇꯧꯔꯤꯕꯅꯤ ꯑꯩꯅ ꯌꯥꯕꯒꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯉꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏ ꯏꯃꯥ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯑꯁꯨꯝꯅ ꯑꯣꯏꯈꯤꯕꯅꯤ ꯉꯁꯤꯗꯒꯤ ꯏꯃꯥꯈꯣꯏꯅ ꯍꯥꯏꯕ ꯏꯟꯖꯔꯒꯦ ꯌꯥꯔꯦ ꯏꯃꯥꯒꯤꯗꯤꯅꯦ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯑꯁꯤꯅ ꯑꯄꯦꯟꯕ ꯑꯣꯏꯔꯦ ꯌꯥꯏꯃ ꯅꯪꯁꯨ ꯁꯥꯎꯅꯔꯅꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯥꯏꯃꯒꯤ ꯅꯨꯄꯤꯗꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯇꯧꯔꯝꯃꯤ ꯇꯔꯨꯕꯤꯅ ꯍꯧꯒꯠꯂꯛꯄꯗ ꯃꯅꯝꯃꯅ ꯊꯕꯛ ꯇꯧꯔꯝꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯏꯅꯝꯃ ꯑꯩ ꯇꯧꯔꯒꯦ ꯉꯔꯥꯡ ꯇꯌꯥꯏꯅ ꯐꯨꯕꯒꯤ ꯍꯛꯆꯥꯡꯗꯣ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯣ ꯇꯔꯨꯕꯤ ꯏꯅꯝꯃ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯑꯗꯨꯅ ꯏꯅꯝꯃ ꯑꯗꯨꯝ ꯇꯧꯔꯒꯦ ꯆꯥꯎꯕ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯔꯝꯕꯁꯤ ꯎꯕꯗ ꯃꯆꯤꯟꯅ ꯁꯣꯟꯖꯩ ꯏꯆꯥ ꯅꯨꯄꯥꯅ ꯌꯥꯕꯒꯤ ꯃꯧ ꯑꯁꯤꯅ ꯇꯧꯅꯤꯡꯕ ꯇꯧꯔꯝꯕꯅꯤꯗꯅ ꯁꯤꯅ ꯇꯥꯛꯄꯗꯤ ꯌꯨꯝ ꯑꯃꯗ ꯂꯥꯛꯂꯤꯕ ꯃꯧ ꯑꯗꯨꯕꯨ ꯐꯍꯟꯒꯦ ꯐꯍꯜꯂꯣꯏ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯉꯟꯅ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃ ꯈꯪꯍꯜꯂꯕꯗꯤ ꯐꯒꯗꯕꯅꯤ ꯑꯗꯨꯕꯨ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯛꯂꯕꯅꯤ나 ꯃꯁꯤ ꯃꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯅꯣꯡꯃꯇ ꯃꯁꯥꯅ ꯈꯪꯅ ꯊꯕꯛ ꯇꯧꯗꯕꯗꯨ ꯉꯁꯤꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯇꯧ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯁꯥꯅ ꯈꯪꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ ꯊꯥꯔꯤꯛꯅ ꯕꯦꯝꯃ ꯉꯁꯤꯗꯤ ꯀꯔꯤ ꯑꯣꯏꯅ ꯊꯣꯡꯗꯧꯔꯤꯕꯅꯣ ꯏꯃꯥ ꯍꯪꯒꯥꯝ ꯑꯣꯏꯅ ꯊꯣꯡꯂꯒꯦ ꯍꯪꯒꯥꯝ ꯊꯣꯡꯗꯧꯕ ꯑꯣꯏꯔꯗꯤ ꯏꯃꯥ ꯍꯦꯛ ꯄꯤꯔꯛꯂꯒꯦ ꯄꯣꯂꯥꯡ ꯃꯆꯥꯗꯣ ꯑꯃ ꯄꯤꯔꯛꯂꯣ ꯆꯥꯛ ꯊꯥꯒꯠꯄ ꯍꯧꯔꯝꯃꯣ ꯏꯃꯥ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ ꯏꯃꯥ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯌꯨ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯊꯣꯛꯂꯒꯦ ꯑꯁꯣꯝꯗꯅ ꯃꯂꯥꯒꯤ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯒ ꯃꯂꯥꯅ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯑꯣꯏꯕꯤꯗꯨꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯕꯦꯝꯃ ꯅꯈꯣꯏ ꯍꯟꯈꯤꯅꯕ ꯇꯧꯔꯣ ꯏꯃꯥꯅ ꯅꯈꯣꯏꯒꯤ ꯁꯦꯜ ꯑꯗꯨꯁꯨ ꯄꯤꯔꯒꯦ ꯁꯦꯜ ꯑꯗꯨ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯒꯅꯨ ꯅꯈꯣꯏꯅ ꯌꯨꯝ ꯌꯧꯕꯒ ꯁꯦꯜ ꯑꯗꯨ ꯑꯃꯠꯇ ꯀꯥꯏꯗ꯭ꯔꯤꯉꯩ ꯂꯧꯐꯝ ꯃꯆꯦꯠ ꯑꯃ ꯂꯩꯍꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯅꯈꯣꯏꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯐꯪꯂꯤꯕ ꯁꯦꯜ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯏꯃꯥꯅ ꯋꯥꯈꯜ ꯊꯦꯟꯗꯨꯅ ꯅꯈꯣꯏꯒꯤ ꯁꯦꯜꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯦ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯁꯣꯏꯔꯦ ꯍꯥꯏꯕ ꯉꯁꯤꯗꯤ ꯏꯃꯥꯅ ꯈꯪꯂꯦ ꯏꯃꯥ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯒꯦꯕ ꯑꯥꯗ ꯍꯜꯂꯒ ꯂꯩꯕꯗꯣ ꯀꯌꯥ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯕ ꯃꯧꯅꯦꯅ ꯂꯩꯍꯧꯔꯤꯕꯗꯨꯒ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯔꯣꯏ
ꯕꯦꯝꯃ ꯅꯪꯅ ꯁꯤꯗ ꯁꯨꯝ ꯂꯩꯕꯁꯤ ꯐꯖꯐꯝ ꯑꯣꯏꯗꯦ ꯂꯩꯀꯥꯏꯅꯁꯨ ꯅꯪꯕꯨ ꯐꯖꯅ ꯈꯜꯂꯨ ꯏꯃꯥꯅ ꯅꯍꯥꯟꯈꯩ ꯈꯟꯖꯤꯜꯂꯨꯗꯕꯅ ꯂꯩꯀꯥꯏꯅ ꯀꯔꯤ ꯍꯥꯏꯅꯔꯤ ꯍꯥꯏꯕ ꯏꯃꯥꯅ ꯇꯥꯔꯨꯗ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯃꯤꯅ ꯏꯆꯥꯕꯨ ꯊꯤꯅ ꯉꯥꯡꯅꯕꯗꯣ ꯏꯃꯥ ꯇꯥꯕ ꯉꯝꯗꯦ ꯌꯨꯝꯗ ꯍꯟꯗꯨꯅ ꯑꯍꯟꯁꯤꯡ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩ ꯃꯧ ꯃꯁꯦꯟ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯕꯗꯣ ꯑꯐꯕ ꯅꯠꯇꯦ ꯅꯪꯅ ꯑꯍꯜꯅꯤ ꯑꯗꯨꯅ ꯅꯪꯅ ꯑꯐꯕ ꯇꯧꯔꯒ ꯃꯥꯅ ꯁꯨꯝ ꯐꯠꯇꯕ ꯍꯧꯅꯗꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥꯁꯨ ꯆꯪꯂꯣꯏ ꯏꯃꯥ ꯑꯩ ꯍꯟꯅꯕ ꯇꯧꯔꯒꯦ ꯏꯃꯥꯅ ꯁꯨꯝꯅ ꯅꯍꯥꯟꯈꯩ ꯍꯥꯏꯕꯤꯔꯝꯂꯕꯗꯤ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯗꯕꯅꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯦ ꯌꯥꯝꯅ ꯁꯣꯏꯔꯤ ꯃꯈꯣꯏ ꯇꯥꯁꯦ ꯏꯃꯥ ꯄꯥꯕꯅ ꯋꯥꯅ ꯊꯕꯛ ꯁꯨꯔꯒ ꯆꯥꯎꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯤꯕꯨ ꯊꯗꯠꯂꯨꯔꯤ ꯃꯈꯣꯏ ꯇꯥꯅ ꯐꯪꯂꯛꯄ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯏꯃꯥꯗ ꯄꯤꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯆꯥꯕ ꯌꯥꯎꯔꯤꯕ ꯑꯗꯨ ꯐꯥꯎꯕ ꯁꯦꯜ ꯑꯃꯠꯇ ꯄꯨꯊꯣꯛꯇꯅ ꯃꯈꯣꯏꯅ ꯋꯥꯅ ꯁꯨꯔꯨꯕ ꯑꯗꯨꯗꯒꯤ ꯆꯥꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯏꯃꯥ ꯅꯆꯥꯅ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯕꯦꯝꯃ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯒ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯁꯨ ꯃꯆꯥꯅꯤ ꯃꯃꯧ ꯅꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯒꯅꯤ ꯅꯈꯣꯏꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯑꯗꯨꯅ ꯍꯦꯟꯅ ꯍꯔꯥꯎꯒꯗꯧꯔꯤꯕꯅꯤ ꯑꯁꯣꯝꯗꯅ ꯇꯔꯨꯕꯤ ꯑꯃꯗꯤ ꯌꯥꯏꯃꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯌꯥꯝꯅ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯌꯨꯝꯗ ꯀꯩꯁꯨ ꯇꯧꯗꯅ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯐꯤ ꯁꯥꯅꯕ ꯀꯣꯟ ꯑꯃ ꯂꯩꯕꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯆꯪꯕꯗ ꯁꯤꯖꯤꯟꯅꯔꯝꯃꯤ ꯂꯪꯐꯩꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯨꯕꯗ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯄꯨꯟꯅ ꯊꯥꯔꯤꯛꯀꯤ ꯃꯄꯥꯝꯗ ꯊꯝꯂꯝꯃꯤ ꯌꯥꯏꯃꯅ ꯃꯥ ꯉꯁꯤꯗꯤ ꯊꯕꯛ ꯍꯜꯂꯛꯄꯗ ꯉꯥ ꯂꯩꯔꯤ ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ ꯑꯗꯨꯒ ꯍꯣꯔꯦꯟꯗꯤ ꯇꯥꯆꯧꯒꯤ ꯃꯅꯥꯛꯇꯁꯨ ꯉꯥꯏꯍꯥꯛ ꯆꯪꯂꯒꯦ ꯇꯥꯆꯧꯒ ꯏꯇꯩꯃꯒꯁꯨ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯍꯥꯏꯔꯝꯒꯦ ꯌꯥꯏꯃ ꯏꯃꯥꯅ ꯃꯈꯣꯏꯕꯨ ꯎꯅꯤꯡꯉꯦ ꯍꯥꯏꯅ ꯇꯝꯂꯝ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯂꯩꯔꯕꯗꯤ ꯏꯃꯥꯒꯤ ꯊꯃꯣꯏꯅ ꯄꯦꯟꯒꯗꯕꯅꯤ ꯍꯣꯏꯃ ꯌꯥꯏꯃꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯂꯥꯍꯣꯏꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯏꯅꯦ ꯇꯥꯆꯧꯒ ꯏꯇꯩꯃꯒ ꯑꯃꯨꯛ ꯇꯧꯅꯖꯒꯦ ꯌꯥꯏꯃ ꯀꯥꯔꯛꯎ ꯃꯥꯡꯒꯣꯟꯁꯤꯗ ꯐꯝꯈꯣ ꯅꯈꯣꯏ ꯇꯥꯆꯧꯗꯤ ꯊꯕꯛ ꯍꯜꯂꯛꯇ꯭ꯔꯤ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯅꯇꯩꯃꯗ ꯑꯣꯏꯅ ꯍꯥꯏꯔꯝꯃꯨ ꯌꯥꯏꯃ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯣꯏ ꯇꯩꯃ ꯆꯨꯝꯅ ꯂꯥꯛꯄ꯭ꯔꯥ ꯅꯪꯕꯣ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯇꯩꯃ ꯇꯥꯆꯧꯒ ꯄꯨꯟꯅ ꯌꯨꯝꯗ ꯍꯟꯕꯤꯔꯨ ꯌꯨꯝꯗ ꯂꯩꯔꯨꯔꯁꯦ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯆꯪꯖꯔꯛꯄꯅꯤ ꯏꯃꯥꯅꯁꯨ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯍꯥꯏꯕꯤꯔꯦ ꯌꯥꯏꯃ ꯏꯃꯥ ꯄꯥꯕꯗ ꯍꯌꯦꯡꯃꯛ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯨ ꯌꯨꯝꯗꯤ ꯀꯝꯗꯧꯔꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯕꯗꯒꯤ ꯅꯣꯡꯃꯇꯁꯨ ꯌꯨꯝꯒꯤ ꯄꯥꯎ ꯇꯥꯗꯦ ꯇꯩꯃ ꯑꯩꯈꯣꯏꯁꯨ ꯇꯣꯉꯥꯟ ꯆꯥꯗ꯭ꯔꯤ ꯏꯃꯥ ꯍꯣꯏꯒ ꯄꯨꯟꯅ ꯆꯥꯔꯤ ꯌꯨꯝꯗꯣ ꯍꯥꯟꯅꯒꯨꯝꯅ ꯑꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯍꯣꯡꯂꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯂꯅꯤ ꯅꯈꯣꯏ ꯇꯥꯆꯧ ꯍꯜꯂꯛꯄꯒ ꯅꯪ ꯂꯥꯛꯑꯝꯃꯦ ꯍꯥꯏꯅ ꯇꯝꯂꯒꯦ ꯇꯩꯃ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯜꯂꯒꯦ ꯍꯣꯏ ꯍꯣꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯂꯥꯒ ꯑꯆꯧꯕꯒ ꯆꯥꯛ ꯆꯥꯔꯒ ꯆꯠꯅꯕ ꯊꯣꯛꯂꯛꯂꯝꯃꯤ ꯏꯆꯟꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯕ ꯅꯠꯇꯦ ꯑꯩꯅ ꯂꯩꯍꯟꯅꯤꯡꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯕꯅꯤ ꯅꯪꯅ ꯂꯩꯔꯨꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯆꯠꯅꯕꯤ ꯍꯩꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯈꯠꯅ ꯆꯩꯅꯗꯅ ꯂꯩ ꯏꯃꯥꯅ ꯁꯦꯜ ꯄꯤꯔꯕ ꯅꯠꯇ꯭ꯔꯣ ꯄꯤꯔꯦ ꯇꯥꯆꯧ ꯌꯨꯝ ꯁꯥꯒꯅꯤ ꯍꯥꯏꯕꯗꯣ ꯑꯍꯟꯁꯤꯡꯒ ꯇꯥꯟꯅꯔꯒ ꯃꯈꯣꯏꯅ ꯀꯔꯤ ꯈꯜꯂꯤꯕ ꯍꯥꯏꯕꯗꯣ ꯍꯪꯂꯒ ꯇꯧꯔꯣ ꯍꯣꯏ ꯚꯥꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯣ ꯆꯠꯂꯣ ꯇꯔꯨꯕꯤꯒ ꯌꯥꯏꯃꯒꯤ ꯅꯨꯄꯤꯒ ꯃꯥꯡꯒꯣꯟꯗ ꯐꯤ ꯁꯥꯔꯤꯉꯩ ꯃꯂꯥꯒ ꯑꯆꯧꯕꯒ ꯆꯪꯂꯛꯏ ꯇꯥꯆꯧ ꯏꯅꯝꯃ ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯣ ꯇꯔꯨꯕꯤ ꯏꯃꯥꯈꯣꯏꯗꯤ ꯂꯩꯇꯕ꯭ꯔꯣ ꯏꯅꯝꯃ ꯌꯥꯏꯃꯒ ꯑꯩꯈꯣꯏꯅꯤ ꯈꯛꯇꯅꯤ ꯌꯨꯝꯗ ꯂꯩꯔꯤꯕꯁꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯊꯕꯛ ꯆꯠꯅꯈꯤ ꯌꯥꯏꯃꯒꯤ ꯅꯨꯄꯤꯅ ꯇꯧꯗꯨꯅ ꯆꯔꯨ ꯈꯔꯒ ꯆꯥꯛꯁꯪꯗꯒꯤ ꯃꯩꯇꯥꯜꯒ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯌꯥꯏꯃꯒꯤ ꯅꯨꯄꯤꯗꯨ ꯑꯆꯧꯕ ꯎꯕꯗ ꯃꯀꯣꯛꯇ ꯐꯤ ꯈꯨꯝꯗꯨꯅ ꯃꯩ ꯑꯣꯛꯄꯤꯔꯝꯃꯤ ꯃꯂꯥꯗꯤ ꯌꯥꯏꯃꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯧ ꯌꯥꯏꯃꯁꯦ ꯍꯥꯟꯅ ꯂꯩꯍꯧꯕ ꯃꯑꯣꯡ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦꯗ ꯃꯥꯒꯤꯁꯤ ꯑꯩꯕꯨ ꯁꯥꯎꯗ꯭ꯔꯕ ꯃꯥꯜꯂꯤ ꯍꯥꯟꯅꯗꯤ ꯑꯩꯕꯨ ꯎꯕꯗ ꯁꯥꯎꯗꯨꯅꯇ ꯂꯩꯕꯅꯤ ꯑꯆꯧꯕꯗꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯑꯗꯨꯕꯨ ꯃꯂꯥꯗꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯎꯔꯒ ꯌꯥꯏꯃꯒꯤ ꯅꯨꯄꯤꯅ ꯃꯁꯥꯗ ꯄꯥꯏꯗꯨꯅ ꯀꯧꯔꯛꯏ ꯏꯆꯦ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯂꯦꯞꯇꯨꯅ ꯂꯩꯔꯕꯗꯤ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯏꯅꯥꯎ ꯅꯪꯗꯤ ꯌꯥꯝꯅ ꯍꯣꯡꯂꯝꯃꯤ ꯏꯆꯦ ꯑꯩꯅ ꯏꯆꯦꯗ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕ ꯁꯛꯈꯤꯕ ꯄꯨꯝꯕ ꯑꯩꯒꯤ ꯑꯄꯪꯕ ꯋꯥꯈꯜꯅ ꯑꯣꯏꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅ ꯂꯩꯔꯒꯗꯕꯅꯤ ꯏꯆꯦꯅꯁꯨ ꯑꯩꯕꯨ ꯁꯥꯎꯕꯤꯔꯅꯨ ꯏꯅꯥꯎ ꯇꯔꯨꯕꯤ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅ ꯂꯩꯔꯗꯕꯅꯤ ꯏꯅꯝꯃ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯅ ꯄꯥꯝꯖꯔꯛꯄꯁꯨ ꯑꯁꯤꯇꯅꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯝꯕ ꯃꯌꯥꯏ ꯀꯥꯗ ꯄꯨꯟꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯆꯥꯎꯕꯅ ꯆꯥꯁꯥ
ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕꯁꯤ ꯎꯔꯒ ꯏꯄꯥꯒꯤ ꯊꯃꯣꯏꯅ ꯄꯦꯜꯂꯤ ꯕꯥꯕꯥ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕ ꯄꯨꯝꯕ ꯑꯄꯪꯕꯅꯤ ꯈꯟꯕꯤꯗꯨꯅ ꯉꯥꯛꯄꯤ ꯌꯥꯔꯦ ꯏꯄꯥꯅ ꯈꯟꯕꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯦꯜ ꯑꯁꯤꯅ ꯂꯧꯐꯝ ꯃꯆꯦꯠ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯂꯩꯕ ꯄꯥꯝꯃꯤ ꯂꯧ ꯎꯔꯒ ꯆꯥꯅꯕ ꯋꯥꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯨꯔꯒ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯊꯝꯂꯒ ꯌꯨꯝ ꯑꯃꯨꯛ ꯁꯥꯅꯕ ꯍꯥꯏꯅ ꯈꯜꯂꯤ ꯅꯈꯣꯏꯅꯗꯤ ꯀꯔꯤ ꯈꯜꯂꯤꯕ ꯕꯥꯕꯥ ꯄꯥꯕꯅ ꯐꯅꯤ ꯍꯥꯏꯅ ꯈꯟꯕꯗꯣ ꯅꯆꯥ ꯑꯩꯈꯣꯏꯁꯨ ꯌꯥꯔꯤ ꯌꯥꯏꯃ ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤꯕ ꯕꯥꯕꯥ ꯑꯩꯁꯨ ꯄꯥꯕꯅ ꯐꯅꯤ ꯍꯥꯏꯕꯗꯨꯗ ꯌꯥꯔꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝꯕꯁꯨ ꯍꯥꯏꯌꯨ ꯕꯥꯕꯥ ꯑꯩꯈꯣꯏꯁꯨ ꯌꯥꯔꯤ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯌꯥꯔꯕꯗ ꯂꯧꯐꯝ ꯑꯃ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯇꯞꯅ ꯇꯞꯅ ꯇꯧꯗꯨꯅ ꯌꯨꯝꯁꯨ ꯑꯃꯨꯛ ꯁꯥꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯇꯣꯝꯕꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯂꯥꯛꯂꯤꯕ ꯃꯧ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯊꯛ ꯅꯥꯏꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯑꯍꯜꯁꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯤꯅ ꯆꯠꯂꯝꯃꯤ ꯇꯣꯝꯕꯅꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯃꯠꯇꯕꯨ ꯎꯁꯤꯠꯂꯣꯏꯗꯕ ꯋꯥ ꯍꯥꯏꯔꯝꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯏꯃꯥ ꯄꯥꯕ ꯑꯃꯗꯤ ꯏꯇꯩꯃꯣꯏꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯕ ꯆꯩꯅꯕ ꯌꯥꯗꯦ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯗ ꯅꯪꯅ ꯄꯥꯝꯗꯕ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯒꯗꯕꯅꯤ ꯍꯣꯏ ꯃꯈꯣꯏ ꯇꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯈꯪꯖꯔꯤ ꯆꯥꯎꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯁꯤꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯂꯛꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯇꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯏꯃꯨꯡ ꯑꯗꯨ ꯁꯨꯕ ꯅꯣꯝꯕ ꯀꯟꯗꯨꯅ ꯑꯃꯒ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯕꯗꯒꯤ ꯇꯧꯔꯨꯕ ꯊꯕꯛ ꯄꯨꯝꯕ ꯑꯐꯕ ꯑꯣꯏꯔꯛꯇꯨꯅ ꯇꯞꯅ ꯇꯞꯅ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ